Manipur top channel ki maikei digi maru oibi I paw sung myam na thamjari ahanbada kangla paw gi editorial myam special content mo nela khosar kan myam da ahanbada thamjari lal gi waroi se leitri ba makai loikam nai da wathok leihigani lan gi waroi se leitri ba makai wathok amagi matung wathok sung mathang thok tuna leihigani state asigi asabu wathok sung gi manung da ama oiriba illegals immigrants sin kuki jau narcotics na Manipur gi apun masakta masya tana thugairaga makoi gi tokhaiba laibak semnaba landarakliba sida karigi damak mitei singi mathakta atamna na mihat mipunsa tharibano Manipur apikwa furup ama oiraba su tungan ba mioi kanglup suna khundapa phamne tawba furup asina puna khundaminari ba mioi singi marakta mitei singna masing yamba oiduna kanglup singi Big Brother gi saklo lauduna puna nungsi sana laiminari bani mitei singna kanglup masa singi mapa mama gi saklon lauduna sahi lising kya lisang sina apun bagi sakta ngak tun lairakhiba oibana illegals migrants in kuki zau terrorist na makhoi gi wakhalda mitei singi mathakta landa duna mitei gi kangkul muthalabadi makhoi gi mayokta ayat apan piba ngamba kanglup amata leiti habigi wakhalda atamnana mitei singna makhoi gi target oirakhibani lawi Koki singi wakhalda koki community sing malem gi lepak sing da soina khunda tuna lairi loinana Manipur makhoi gi Hopam satpam laitra busu namduna makhogi yumpham thonduna kuki singoeba laiba ama semdriba phaw landaki gani haibasini matang asida lairaklibu waphamdi mitei community singdi malemgi tungan laibak singda laitrabra amadi horapam khangdaba mitop kuki singna Manipur khakta natana malemgi laiba amatada makhogi tunganba laibak semba kaidongai dangamloi maramdi kuki hairiba kanglup asigi sapsaba horakum khangdabagi mathakta makhoi goeba tunganba laiba amalaiti amata laiti masimangna makhoi panam kaidongai du saphangwa ngamroi habisi kakpa yadra puwa phamni mapa leba khara dagi tungan ma mioi kanglup khara gi mateng phangi haina makhoina makhau pongliba asidi kuki singi masagi mapa mapu gi oiba lining lot leitabadigi atopa kristel lining laurubadigi lining lot manaba singi maraktigi asum aran khangdana khangtap gi oiba mateng tawbani mateng tawribasi asumba khalakpa matamda handokhigani kuki terrorist na aranba puwari nat amadi Ranmilon semjinduna atopa laibaki miyambu lana lamjingnabu hotnaduna lamgi mapu oiraknaba lal haubagi thabak sing sathai haibisi malemgi miyamna pumbana khangnare masina maram oiraga malemgi miyam amadi kuki kangluki community singi maraktagi phawwa makoida thajapa leraktabagi mami sauna taba hore Kuki community haiba kanglup masa singna phawwa makoi kuki nate lal asida aikoi yaudi haibagi khulaw loroklibasni matang asida ningsingningai oiribadi asumbadi matam pumbagi sumduna tatlai aduga aranbana asumba sabadi matam kuina sati asumbadu khanglakpa matamda aranbana asumba sabasingi mayokta miyamna onsilaktuna makoigi mathakta sairak pirai haibsini Manipur da miramdagi sanglakpa sin kuki narcotics singna mamang sahi English singaniga kunga homdoigi me ahumda khanghaudana yelhomi mitei singi mathakta landaraktuna apunbagi saktam thugairaga terrorist singi oiba laiba ama semgani hairiba simak aranba khongthang oibana kaidongaida maipakpa ngamloi masida luribadi lalasi proxy war ni hairibasina asumba oirabadi wathok asigi woroisin tarai na prokpa ngamloi masimangna wathok asi tha taraga turuk mapung phajulaklaba phawba woroisin prokpa ngamdana lairakhibani haibada haimamba thoklaroi Manipur gi apunba saktam thugaina ba honariba terroristing lakshinba ngambagi pangat lainga amadi yellow missing gi maphamda lairabasu lakshinba ngamdana lairibagi maramdi wathok asi political transparency oibadagi India gi security force na makoi bungak senduna thambadagini laibak thugaina ba landarak mioi kya gi punsi khangmu thakta pikhamna hanba lanthum kya mangan takhanbagi war crimes athariba sida karigi damak makoi bungak senduna thamlibano habisini la laitaba laiba adu tangdu laitaba oi Lal mayuk nariba mapamadugi miyamna lalgi maisirang mayuknai Mikap miraw kolna nakong singja iyay heba kangla pawgi editorial ahanbada miyamna special content moina miyamna thamjari Makasa tharak poina topa pawna Minister Kasim Basumgi yumna bom pakai halamba yaning topa phungtok narakli Manipur lenga ki transport minister Kasim Basumgi urkulgi Khamlai khongda leiba mayumda ngarang sakangdaba singna bom pakai halam nehri ngarang numidang pung nipan ga makhairam taaba matamna satharam thawdo da minister masamakti maphamadu laikiti thawdo thopagi paw phangmadi urkhul police ki kangbu amana maphamadu sangsindu yengsinki adumainama pakai bagi thawdo da misimina amati aso apan yaukibati leiti hauzik phawbagi oinadi kanana karigi damak thawang adu satharam libano haibagi paw leitri
Urkhol Police ki maikaidagi thaudo oduga mari leinana case ma lakhotuna makha tana thiba humbagi thabak sa thakre haidi Amaramda minister asigi yumda bom pakai halambagi thawong adu bumai kai kyadik yaning da phongtok narakli Raphai Katamlong Tangkhul Mayer Ngalalong Northern Raphai Student Union amadi Thawaizau Hungpung Young Students Organization ki makai digi sirol thadoktuna thawong asibu yaning da phongdorakli Atopa pawamana Ziribamda bom amadi numai kapsilakre Ziribam district ki Mangbong Mitay Khulda na numidang pung tareka makhairam tabada Mangmung Kuki Bole Bele samadi Saijang area di Kuki militants na masingyam laba bom amadi numai round kya kapsilaktuna akan mamong da landara krehari Numai amadi bom round kya kapsilak laba matung Mitay Khul asida hanadagi hauduna khul ngaktuna leba beles volunteers sinasu khut handuna nakal anigi marakta sauna khutona kre Amaramdana Comrade Birgi mapok numit pangtokre CPI Manipur State Council ki matam sana thau puram laikhidraba Comrade Thoksom Birgi Maudrakani Pansupama Pok Numit Thauram Pangtokre Kaisam Tok Local Council amadi ICDC CPI na Sinduna Rupamahal Tengta Leiba Irabot Bonangasi Manipurna Stehut Panglaba Matunda Kumza English Samapan ko Humdragani Toida Sagolban Kendra ki MLA su Oiramba Comrade Asigi Mapok Numit Tharamasi Pangtokibane Thauramadu mari leinana CPI Manipur State Council ki Secretary L Thoirena phongdokibada CPI gi oina di satliba tha si yamna maruiba amani khunai asida awon mama purangnabagi damak laikhidraba comrade asina asoba thaudang kya loromki khunai asigi damak makna loromba thaudang singthabagi loiba nairwaiki laikhidraba lusingba sigi photo laikatuna ikai khumnabaga loinana pangthokiba thauramadu Aituk Manipur ki General Secretary L Sutin Kumar CPI M Manipur ki Secretary KS Santa yaona comrade kya su saruk yakhi ahanbada Assam Rifles na matam sang Indo Myanmar gi ngamkhai ngakli hairaga Myanmar ki leptana kulai kya pusilakpa ain kai na mitop kya sanglakpa madi drug lolonbi ki thabak kya leptana satharakli basida Assam Rifles ki hanagi DG Lieutenant General Retired PC Nayana kari taroga lairambano haina BSF ki hanagi ADG PK Mishra na PN ba phongdokre social media Facebook ta Lisipriya Kanguzam na phongdorakpa wafam khra mem na thamjari East Timor gi Prime Minister Sir Gusmauna Manipur miyam da hauzik thoklibi rang siga mari lainana pirakhiba message ni Free Manipur. So right now we are facing this huge communal violence in Manipur between two communities, Meitei and Kuki, and many people have died. And it's like the people in my own village are living like refugees. So that's why I'm saying this. Oh, please. Community Manipur. Please. Stop the violence. Love each other. Cooperate with each other. We need peace. Not violence. Please. This world is full of conflict, full of war, full of suffering. Please, build peace from the communities. Please, it is an appeal from East Timor. Please, stop the violence. Cooperate with each other. Talk with each other. Love each other. Thank you, sir. Makasa tharak poina to papawamana Myanmar military junta na tangna thokpa ama oina ising isaw gi awawa nanglaba singda merai bakti gi mateng mikhe Myanmar ising isaw thokliba si thengna ba honabada junta na yamna tangna thokpa ama oina merai bak singdigi tengbang pibina ba taksin khri haina pawgi source ama gi matung ina phongtokli Myanmar typhoon yagi lakhibadagi isaw thoktuna masing yamlaba miyoi kya ma awaba meknari Typhoon yagi lakhibasina maram oiraga Thailand Vietnam Laos amadi Myanmar ising isaw amadi landslide thokpadigi miyoi sahungi mathak sikre haukiba numaiju numitagi hauraga nonglepa laitana subana maram oiraga ising isaw thokli Myanmar gi oinadi miyoi
ला अनिगा लिसिंग कुंथ्रागा मंगा लेफम जाफम लेहेंद्रे हाइने जुंता की मैकेदगी फोंदोख्रे इंग लिसिंग अनिगा कुनगा मथोई की मतमदा जुंता ना कु चतख्रबा मतुंग तारकपदा लेबा असिदा लान की अवाब सेथिंग मयुकनदुना लेरिङै सेर असिदा इसिंग इसाव की अवाब मयुकनबा असिना मियामदा अमुक हेन अवाब मयुकना हले कैपिटल्स नेबिताव की खा थंगबदा लेरिबा तांगुदा लेरिबा रेसिडेंटसिंगदा इसिंग की इसाव मरकता मैक्सिट राप सेमलगा होंदोक होंजिन तौबगी थबक चथरी हौजिकसु इसिंग इसाउसिना मरम ओइरगा मियोय क्या अमा युमथक्ता तोंगलगा लैनरी हाइदि तांगोगी मनाक नकनबदा लेबा मोनास्ट्री अमदा मियोय चाहुमलोम हेना संजफम लौदुना लैरि हाइदि इसिंग इकोय क्वेश्चन लेख्रबा मरमना अखोइना चाना थनबा पोसैसिंगी अवाट मयुकनरी हाइदि अखोइना चाना थनबा चिंजाक इसिंग अमदि मेडिसिन मरुओइबा प्रायोरिटी ओइदि बुद्धिस्ट की लैंगांग सेटपा lamboibesingna ising isang marakta tholakpadagi saktam su ui haidi hause ekhoina ising isang awaba mayuknari basina mara moiraga sanga sana thaknaba chinjakna singbasing amang ata tokle typhoon yagi lakhibasina mara moiraga nonglepa leitana subadagi south east asia gi lamdam asida ising isang mayuknarakle makoina samuna singba tongduna ising isang marakta lanjenarak pasu yawe haidi government ki official singnadi miraiba ki government singda contact तौरगा रेस्क्यू अमदि रिलीफ की थबक थरमसिंग सिदा मतेंग पांगबिनबा तक्सिनख्रि हाइना जुंतागी शिपमेंट्स आउन हलाइंग फोंदोख्रे आइखोना रेस्क्यू अमदि रिलीफ मिशन पैखतपगी तंगाइ फदबलै म्यांमार मिलिटरी की मैकैदगी मपा लेबाक्तगी ओइना ह्यूमैनिटेरियन की ओइना पिरकपदा अथिंगबा लैरि हौखिबा सहीदा एड्स ग्रुप सिंगना साइक्लोन मोर्सा लाखपदगी विक्टिम ओइख्रबा मियोय मिलियन क्यादा तेंगबांगी पोसै सिंग पीनबा होनबदा अथिंगबा थमखि म्यांमार की नोंगचुक थंगबा मलमदम की सरुकता साइक्लोन मोसा लाखपी खुदोंग चादबा मयुकनखि मतम मदुर यूनाइटेड नेशन की मैकेदगी म्यांमार मतेंग पांगबद अयाबा पिरखिदबा दो अकनबा मोनो यनिंगद बोटखि यूएन ऑफिस फॉर कोऑर्डिनेट्स फॉर ह्यूमैनिटेरियन अफेयर्स UNOC हाइस फोंदोखिबा वाफम अमद जुंताना मिरैबाक्तगी इसिंग इसाउसिदा तेंगबांग पिबिनबा हाइजरखिबगी मतांग असिदा करिगुंबा कमेंट अमत पीबा तौरोय हाइनसु पल्ली तंदंग नसुमना थमजरमगे दुगा हौजकुइनदी म्याम पाउस सुमतांग सलुसिनजरगे मसु म्याम पुना नौबा अपडेट ngamiना सेना चैनल सुगी मेकेदि सि म्याम फमदा मखा ताना थमजरी।